Krishna Shiraba YouTube channel da lebil besna mayam prampu Mongol natana welcome taujari mayam do Shiraba besna mayang phamda ngasi ko aina wahaya mintang mayam da thamjage Shiraba besna aduna kanago besna nauna ko aigi channel asibu yengbirama taragadi like tobiramu dadi subscribe tobiramu share tobiramu haiba phamjame thamjage mayam ado mayam aina ngasi hajigada wafam masi mayam da ai thamjage ado mayam isinaw Shiraba isinaw mayam singna lana lobiganu ko kaigumba aina wahi chai matamda soikhiba jawrabasu mayam na ngakpigani karigumba soikhiba langkhiba jawrasu mayam na comment da sum haibiro ado mayam aina thamjaring wafamdi asini mayam ngasi samna haibada ko ai nahan channel amda ujai ko ado channel asi kaya tare MW Kanglai Pakna Jaipare ko hariba channel asi aina ujarure ko ye Facebook tasu YouTube tasu unajare amana mangang nthojam mai channel dasu ujare mayam asi ni aina haijani mafam asi mayam isnaw ngasi akhogi thoiba irang Manipura thoiba irang asi May tang ahum dira ngasi bau chathare mayam ko ngasi news makta dasu kapna ba leptri mayam asigi matang da ai mayam da wahim tang thamjage ko cookie orabasu maitai orabasu mayam aina hygienic wafam de sini hariba MW Kanglai Pakna Jaipare haiba channel asiga maitai nupi ko nupi masa ichan namana mobile da ai ujawa fangi maki channel asi short ta ko khogi video full dinate mai short ta thangalapani aina ujarubasi so chiga mayam ichan asina harepasuga hoi mathamoi sokpasu orama jai ko mana hariba wahai asi mayam kitang nungaite khoi maitai gi onadi haibadi mana ngangbe wahai asi mayam ai pandi panjaro mayam isinasu ubiramagani tabiramagani channel aduda ichan aduna hai wahai asi mayam samna harabada akhoina selu chari base ko asi selu ba chalu bagi kaimta hadi mari lenadre jamna tabada tuchungba amiksu ikai ngai masak oraba aduma wahido mado kitang pejade masi mayam warubugunu ngasi samna harabada akhoina pari mobile ase hojikandi yum mamata leibase family mitre leiba jawri nipan leiba jawri manga leiba ja ahum le punamak se loina mobile painare myam ko hani mobile asi angang tu piba angang ba daw chi mobile loina use to ba haire adura ngasagi wahido kitang aina penjade haibadi taidaba ngasi isinaw ima ipa iche ichan ibung upa haibasi jamna nungsinaba maru oina ko ikai kanagumni ikai ngona famina de machina ba ko tukimatik jamna be bhar chanaba ko adu tugu matam duda adu ma wahi do inaw duna icha duna taruba targadi taba taragadi akho isinaw leminari base ikai ki leitre amesu phi selu ba kai gu ma kana ba leite myam song ba kaya le ba taragasu ko wahi do kitang nuai jate kai enda ngasi adugumba wahi wanga ngasi akona Sheli ba sari ba che ikai ba kita muktane khun sheli se ko ikai ba ngakpai da muktane sheli ba che aduna ima ipa ichan iche punam mobile paina ba matani uruba taragati ima ipa mana karam haina du wahi ta gani mya ko ngasi maitai ba maitai asi mayam hena khangbira bane world number 1 leide ba maitai ni ko maitai hai ba sidi pijeta chajeta setrokpada chadrokpada ବ୍ୟବହାର da lamchata sajata nitida maitai phajaba se aduki matik maitai haibasi miyamna sonariba adurma khoi maitai ni aduna ngasi maitai hariba khoi maitai gi lon ase ngasi walgim pham punamak leiriba atopa mijati na so khoi maitai ron se khangba ngamni suppose kanagumba mijati na khoi maron se khangjain khalsiaba kanagumba maitai misana hangna ba bhai mana hai wai se kari harino hong matanda akhoi maitai masaduna haido khineba ma hai si sini hai matanda mirol marulum harakane ba as adudi kitang hinjamale phatena adu wahidi jamna phataba wahi amani haibasima mina haina khini adu hojiti maitai lon haibasiti loina khange mijati na su mayam ko kasadari ba maitai di
loina khange maron ambasu maitai ron haibasi aduna sagi ichanduna hai wahido kitang tabada jamna nungaite ngasi manipur thoiba irang kuki ga maitai ga tawnibo lampham ase mayam ko akhoi su loina khangi akhoi ai isamak nat sankritangi isai sakpa mu oijaraga su ko organization ko organization club amagi ai isamak president oijai mayam ai isamak su kem khuding chalaga akhoi mateng tawjai manipur isinau mayama kasada su chawba ko organization kaya da su club ta community holder le ramado akhoi ai samak chacharoga I mateng tawjori ko maira particular atuki matik akhoi ju thamoi da sok makai akhoi angam mateng tawri kasala ta all India gi mafam da le mate purama support tawri hanak manipur da thoiba irang ase aduna aina haja manipur thoi irang ase kanana karam mi thamoi da nungai ram gadra ne mayam ko dubu haning ba kaya leraga su ko cookie boiraga su maitai bu su cookie di cookie thum tambi ro mayam ko makoi sidi aina mo haida su mayam ne khangabone makoi je kyam jamna wangba class skin habdo mayam khangbira poni akoi su numiki news tab lepchade manipur thoiba crime si matangda maitai macha kaya ma hat khre mo khone su ko adi kaya mi hati hagi akoi su ui adubu mayam samna harabada ngasi manipur thoiba irang ase ko samna hara manipur state amani mapi mapa panba desh amaneba ko state amaneba ngasi manipur su manipur siga chief minister lei haiba sidi india gi mpham puram loi khangye ko aduna akhoina penda bagi tamak khoina ihou chum thokpani mayam ngasi samna haijarabada ngasi imung manung kana gu makhana matamda kairo lekai kana gu haireba migi imung manung khana ma chalugan changuganu hayeng cheksalakpada mokhoi masen amatani lekai dushman tani haibu wahim lei ko maya masi aina sum haijabani adubu lekai su supporting mathau tai aduna manipur da thoiba irang ase mayam kaina manipur da chawba mapu panba lepa di state amane ko manipur himalay pa sida manipur chief minister lei re ko aduna manipur thoiba irang ase akhoi indi pindabagi damakta sum haibani adubu manipur thoiba irang ase Santi orakani Santi oiroi inga tamna mera chikna palakani haibase masigi kano sidi kanana togudum no habda manipur gi phampu bi bakoi pabung cm pabung birena loina togudum neba ko pabung biren loi singa dom tani akhoi praja khoina penda bagi sum akhoina punga ngang bani mayam ko do manipur thoi pra irang se khosu lin khangi akhoi su jamna nungai ponte adu upai lete karigino akhoi mathakta achou sang mayam ma leireba ko aduna mayam hena khangbirangoni akhodi rajniti su jawjo banate politics kumja banate adu aina ngasi mayam da thamjai wapam asi mayam ngasai gi ko ichanduna mobile da haidi jikan siti mayam facebook da twitter thaga pai siti kana gum khangdaba kana am leitrabani ko mayam to wahi do tabada kitang haidi penjedaba haje tare ko khona mayam di lana lobi gono penjedaba haibadi ngasi imung amada ichina ima ipa laimino ko bonina atuma wahi wa taru matamda khoise jamna ikai ningai masam oi mayam aduna ngasi nupi haiba nupi se malem sida imani haje pithi imalem de khoi kamaina legani ima dani tangjeri bese nupi haji imani aduna manipuda kuki nupi ani phi yauta bida khungoi hibado wal na loina sin thung khiyabako atukimatik nupi amagi ijat che adum haina ngasi sangba kaya lerba taraga suko chumna wahi sum haina ba pende haiduna su haidaba tahaidaba wahi phi tholubagi kanadaba wahi se masi taba kitang mayam kitang thamoida penjate mayam ko ngasi mobile da media da flash tro paise mayam loina khangabani atopa mijadin tahaga kitang nungaite ko ngasi hai wahi do tabra kitang penjate aina ujar buje mangang thaujam magi channel sikaina ujai amana mw kanglei pak na jaifare haibse aina uruba taru bani ko mayam tabado kitang agi thamoida penjadaba hai tare mayam wahi do ko kitang haidi jamna tabada nungaitaba ikai jamna ikai ningai masak oya mayam ko aduna laibiba mw kanglei panga jaifare hariba sisu amana mangang thojam mangol natana hari wahi se warau biganu karigoma pendaba leba taragasu ko comment tawbiro aduga wahi thina ngangbiganu mayam kai wahi do taranga sidi sina ko meitei haiba meitei sidis mayam na khangibuna tukimatik meitei ase mayam na ijat tawri ko akhoi se tukimatik phajaba tukimatik nanba ko meitei hairimni ko maduga sagi haining haidon thamoi chai haidunsu abada kitang jam ikai nganga ngasi ikai bai bese ko ima ipa ikai bai bese di amu hainga lekte
aduna ikai basi ngak pai damuk tane ba ko khoina tholi ba cheli ba chari pura mo chko ado mita atoba mi yati ta kitang pen da ba haitare adubu akhoi di kai dawni kapchaba laujaba do upai leite karigino lengak ama leiba ko buni na ko maramatuna manipura thoiba irang asi akhosu jam penjate mayam akhosu angama mating akhoi tawjari bani ko angamba khaitang ure so akhoi mating support tawjai aduna mayam ngasi YouTube channel da leibiri be sinaw mayam pura mangal natana khubak changau tara lo na raga aina nolongna khuramjari mayam aina si haidon si waro biganu mayam ko akhosu jamna pende hari base mayam amuk haidi aigi thamoi degi haininga leitre mayam ko isamak manipur ki crime thokpa matamda war matamdo matubda isamak chacharaga ei isama mating support tawjaruba aduma misak amani mayam ngasagi isan naduna harpa wahaido kitang tabada nungai jate mayam ko sangba kaya lerebasu ko YouTube channel haibasi aina si hairoga ai gano henabani haibagi wari mako madu tawbi kanu wahi wangang kitang phajabiu aduna kuki na tawriba matau kuki na tawriba irang asidi aina mu hairusu kari aina mu hairu kana dre mayam hena khangbiraboni maramaduna angau baduga akhoga manaru jati akhoi maitai di chumna chachaba achumba chachaba ko akaiba chachadaba asingma chajaba misak amani aduna apu masa chaba mi gadi kitang khenaba lei mayam ko wahi wata haibase aduna akhodi chumna chachaba maitai ni maitai habisi wal masa khangaba aduma maitai aikhoini aduna akhogi haibu kai akhoina akhogi ijat nganga chachaba masi pamjai aduna haina haijak panjaki banga sagi MW kanglipanga jaifare amesu mangang thojam hairiba channel asi mangal natana amuka hana ai haijari amuka hana khuramjari aina si haina waro biganu ko aina sum wahida tabra kitang nungai jada penjadaba ikai badagi aina sum ai channel asi ge sum haijabani mayam waro biganu masi haraga ai lo sanjage lona lona na manipur imalai pakta manipur kanglai pakta thoiba irang asi manipur sanalai pak lamdamu kombiriba Sri Sri Bijoi Gobindana matam na jangcham matamda jang khalo jari makhaidi Sri Bijoi Gobindana thawjam bitana manipur sanalai pak se ing tapa haibado ohembu hanagi matogumna lehembu lole lonedna manipur sanalai pak kanglai pak imabu mathang konbiriba ipudho pakhang banasu ko manai mayam awana taraba machai manai puna sibu inga chikna nakon bina haiga manipur sanalai pagi ichinau mayam ima ipa isi chen mayam puna awana tabase kon biu haibo phamse ai ipudho pakhang bagi khuya thamban dasu hanna khuramjari punemjari lololona manipur sanalai pagi lariba mayamna khangnerba Sri Sri Bijoi Gobinda ibungona manipur sanalai pakse santi puro haibo phamse aina Gobinda gi choronda khuramjari ipudho pakhang bagi choronda punemjari manipur imalai pak na jaifare kanglai pak imana jaifare manipur leipang na joy oire se haraga ai matang sida video si losanjari mayam